Manipur ki Govenor na Meeyamgi Ehool Khangdaba Touge Yaona Touge Matagum Michel Amagumna helicopter TONGDUNA CHATKHIBA adu MEEYAM na CHANGSINLIBA KHONGJANGI MAIPAKPANI HAINA COCOMI na PHONGDOKKHRE Manipur manungda Manipur thaba yaroi haiba gwaltabigi incident adugi matangda Manipur MEEYAM da Govenor na sengdokkadabani haina Govenor boycott tawbagi khongjang changsilliba sida kwa kaithelda pangthokiba paugi mifam amada COCOMI gi co-convener in charge W second na wafamasi phongdokkibani lamdam asigi MEEYAM na gwaltabigi thodok aduda penadriba asi Govenor na themjinbigani haina khalambani adubu ona tainabada Delhi dagi Imphal da Govenor na lakpada airport dagi helicopter tongduna Raj Bhavan tamna chatkiba thawong adu lamdam asigi MEEYAM gi thajabagi wangmadani thawong adu MEEYAM da usittaba amadi karemnabani haina phongdorakli mahakna makha taraduna Manipur da hayengdagi ana layeng mahai tamba amadi social service natana atopa central institute sing thingjinbagi khongjang changsilagani haina lauthokre